Akasbani Imphal, Wahengbam Rajesh na pau pajari, ahanbada marueba pau. Rajesh da hojik tholiba irang asi atuba matamda loisinhanabagi Pradhan Mantri da taknarunuba MLA sing Delhi pangkre. Manipur leba tongan ba loop tara mangana punna sahi tawduna United Nations amadi masiga subminariba agency sing da hojik oriba irang asigi matangda memorandum pisinkre. Imphal West amasung Imphal East lagi oina hayeng ayuk pung mangadagi ayuk pung tara matoi pawa curfew komtokani Bishnupur jilagi oina hayeng curfew komtok loi. Rajesh da leiriba school singi kalen suti thasigi tara mapan pawa makhatana sangdokre amasung give blood give plasma share life share often haiba hiramda malemgi idan tawa numit ngasi laibak sinba thungbada pangthokle. Rajesh da hojik tholiba irang atuba matamda loisinhanabagi MLA sing Delhi chatuna Pradhan Mantri Narendra Modi unagadori. MLA sing asina mafamdura leiduna Pradhan Mantri unanaba honagani amadi Manipur tholiba irang asi atuba matamda loisinaba taksingani hairi. Aikoigi paumin hai kaisamthong kendragi MLA Sapam Nisikanta, Wangoigi MLA Khuraijam Loken Singh amasung Kaksingi MLA M Rameshwari ngarang Delhi da thungkre. Wangkem kendragi MLA K Megasandra, Langthapal kendragi MLA Karam Syam, Hairoki MLA TS Rajesh Wangjing Tentagi Paunam Brozen Hyanglamgi Y Rajesyam amasung Thanga Kendragi MLA T Robindro ngasi Delhi pangkre. Pausina makhatana hai MLA atai kharasu Delhi da hayeng phawbagi manungda chatlaba yana lairi. Maragasida tongan ba rajniti dol taragi mihut singasung arang Pradhan Mantri unanaba thaurang tauri ngarang Imphal da Rajyapal Anusaya Uikega unaduna irang asi loisinaba memorandum pisinkraba matung atuba matamda Delhi da chatuna kendragi lusingba sing unagani haina paugi mifam amada Congress lusingba Okram Ibobina phongdokpa laikhrabani. Police personnel sahum marigi passing out parade ngasi Imphal East ki pangai da leba Manipur Police Training College da pangthokre. Pass out tokiba sing adu Manipur Police MR amasung IRB gini. Thawramaski matang da Manipur Police Training College ki Director RK Tutu Sanan hai ngasi ki thawramasida tongan ba jila singdige punna personnel sani humbudani thoi saruk yaki. Adubu Churachampur jila ki personnel tarani pan amasung Kangpopi jila ki personnel tara marina magi district headquarter dige virtual oina wasak lawgi thoram aduda saruk yaki. Manipur da hojik tholiba karungki irang asi atuba matamda miyeng changbiduna tungkoiba waroisin ama puraknaba ngasi Manipur da leba tongan ba loop tara mangana punna sahi tawduna United Nations amadi masiga chapminariba agency singda memorandum pisinkre. National Research Center NRC gi president na loop tara mangagi mahut sinduna press ta thatorpa cherol aman hai Manipur da miwebigi hak khongauna duna hingsa gi thongdok kaya chathariba asida United Nations General Assembly na miyeng changbiduna atuba matamda thabak laukapinaba aiba cherol ama pisinkre. Cherol aduda Central Security Force singna kanglup naiba manba mawongda chathariba thong amadi suda leiriba kuki militant singna sugi ground rule thugaiduna hingsa gi thongdok kaya chathare. Haukiba May 3 da atsumna sinduna chathagiba Tribal Solidarity March da kuki militant singna combat ki phijol setuna yauksinbagi thong adu condemn tawi. Thong asida UN gi maikaidigi thijinduna matik chaba dandi phanganbiu hairi. Amaromda cherol china hai Manipur gi hojik oriba tangdu leita da phim asida mapan leibak tagi chanchit lakpa chin kuki mijo haibadi Myanmaris sing yauksilakpa asina kanglup ani gi marakta leiramba nungchi chanabagi mari adu kahelle loinana Manipur gi lifeline oriba national highway da blockade chathabana Manipur miyam da nongda changdaba yadaba polam sing phangdabagi awaba amasu mayok nale maram asina hiram asigi matang dasu UN gi maikai miyang changbiu haiba wafam sing yauri. CPI Manipur State Council hari Manipur gi luraba tanpham asida irang asibu laksin nabani haiduna sarkar na sengke peace committee nahonuna yengsinbagi tangai fadaba leire. Cherola mada dolasin hai watok asi tungkoina waroisin ama puraknaba peace committee ama lehenba pamlabadi committee asi ningthina review tawraga leibaki tangdu leita daba asi chapchana lephanaba miyamna taliba dabising asi phanganbaga loinana ningthi jana walk out tawraba matungda committee asi matang matam chana semba tangai phade hari. Manipur gi lifeline oriba National Highway 2 Thingjin Khiba Thama Henjilakle blockade asina maram oiduna nomada changdaba yadaba polam sing amadi hidak langthaki award pa leiriba asigi matangda sarkar na khanthaba chungani haina kanglaipak kanba loop Manipur na hairi. Cherola mada loop asin hai matamamada National Highway singda blockade leheloi haina BJP na wasak khibadugi ona tainabada hojik matam koina blockade tawduna lakli. Cherola duna makhatan hai sarkar na achuma policy amagi makhada Manipur gi yalomi singbu ngakpi senbinaba amadi
yokat pinaba atuba matamda sangsata pukhapiu amadi policy sembiu haina dabi tawrakli Assam Rifles na ngarang palengi Bijoypur da achat ok sing check tobada kaksing dagi palen tamna lakpa gari macha ani tongla pamioi mari dagi AK-47 rifle gi maru kunmanga amasung magazine ama phare hari pharaba mioi sing adu kaksing police station da sinakre hari Imphal East Jilla gi Sagolmang Police Station gi manung chanba Khamen Lokta ngarang thokiba thokdok amada laikhidraba mioi mapan gi manung da mioi nipang gi haksang postmortem tawraba matung Jenmin Smoke gi makoi gi imung manung singda sinakre mioi amagi haksang hayeng postmortem tawgani hari haksang sing adu mayum da pubagi lambi da mioi cha kyana lambi gi nak eta leptuna awaba phongdoki thokdok adura soklaba mioi tarani thoidi Imphal gi hospital singda layingli thokdok adura laikhidraba mioi mapan gi mafamda coordinating committee on Manipur integrity kokomina awaba phongdorali paugi maraktatna break ama Manipur University na lauba BA BSc BCom BPAS BFT BSW BTT first semester 2022 November new education policy gi parikya matam June gi tarik kunmari dagi kuntra phawba nauna lepsare masa gi center sing da parikya thabada kudung chadaba displaced students singna June gi tarik 13 phawba da hena kudung chagadaba center gi principal da ming pisin biu parikya thaudraba displaced students sing gi damaksu supplementary examination ama matung da sinjagani haina controller of examination Manipur University na khanghalakli tabiriba pawasi Akas Bani Imphal dagini Rises the Hokiba matam khara irang khara nemtharoba matung numinini asida mapam khara da irang thorpadgi district magistrate singna hana thamlamba curfew matam tensing ki hayengi oina Imphal West amasung Imphal East curfew ayuk pung 5 dagi ayuk pung 12 phawa komthokani aduga kaksingina ayuk pung 5 dagi numidang wairam pung 5 phawa curfew komthokani adumoinamak sugunu sero amadi wapopigi oinadi curfew komthokpa laite Thawbal Jilla gi oina ayuk pung 5 dagi numidang pung 9 phawa curfew komthokani Bisnupur Jilla gi oina hayeng curfew komthok loi hari Rajya Sarkar gi Directorate of Education SK Makhada Laiba School Singi Kalen Suti Thasigi 18 Phawa Makhatana Sangdokre Rajya gi Directorate of Education SK Director Laisram Nanda Kumar Thokpa Cherol amagi matungina Kalen Suti gi matam asi hande ayeng phawbadang suti thadoklambani Rajya sida oriba charangnaba amasung lanjena rapada yarpa angang kaya mai masing tambagi khudong sadaba mayoknariba adugi yenglaga Rajya Sarkar na School Singi Kalen Suti hanana me 13 phawba thadokibani Rajya Sarkar na relief camp ta lairiba mahiroi sing camp aduga nangnaba school singda maming chalhanduna lemna lairik amasung uniform pibagi thabak chathari relief camp singda lairiba mahiroi singbu school sing ming chanbada mateng pangnaba nodal officer amamam haptuna thamle hairi Sugunu Kendra gi MLA K Ranjit na hairi haukiba numit tarukni asida Sugunu gi akoibada nongmai kapagi makol takidre manghai Serau Sugunu amadi napana chingba naknaba khul singda amuk anna tangdu laitana ingna chingna leinaba Serau lamkhaida Manipur Rifles natraga IRB gi battalion ama matam chupagi oina thamnaba honari tongan relief camp singda chatuna yengchinbagi khongchata Sri Ranjit hai Serau napaki mafam sing kuki militant singna kudum chalamba adu security force na taktoktuna haujik mafam aduda security force singna ngak senduna leire Chingnaningai oiba mafam singda police post thamba amasung mafam kharadana commando gi bunker sing thamle maramaduna Serau Sugunu napatigi lanjena kiba khunja singna Sugunu da halaktuna punna leiminarsi haina Sri Ranjina appeal tawri Punsida amukta tawne basu khandaba tawge hana suningdaba mangda bhawa tawoidaba thabak mayam ama ai ipa ipuna thamaba lamsi kannana bhona bada thabak pangthokhiya banda MLA ni haiba kawkhiya bai iramdambu nungsiba isa ina marup mapang mayam se any means targa paw phawnara kanda angamba thaki level da aina tawoidaba thabak haibse loina yawkhro security gi oina di hujik lai film sida karimta singngai leitre permanent oiba battalion ama khak hangbiu haidana attest tawga pijare warisu sanare mayam se amuk hana nauna maduda khunda laita hanabagi plan do ai kanna changsan sari ai gi prajasu awaba matam khara khangminaraga hoi amuk hana khundana ba kona minasi Akas Bani Imphal dagi pau tabiri give blood give plasma share life share often haiba hiramda malemgi idan tawa numik ngasi lebak sinba thumgoda pangthokli Manipur su numit asi paksanna pangthoknari mapung oiba thoram state blood cell state health society national health mission Manipur state blood transfusion council Manipur na punna sinduna numit asi Imphal gi porom pat leba Jenims ki conference hall da pangthokki thoramadu athoiba mitung oikiba Jenims ki director L Deven Singh hai e haibasi miyobegi punsida khwaidagi maru oiba saruk amani e haibasi paisana mahut sinba yaba polam natte Sagai Jat Kangluk Khaidana Mioi Kyana I Dan Tauriba Asi Ekoina Pungning Thogapam Toi
रुपा लाख लाख करोड़ करोड़ लेरगसु ई हेबसुदी पैसा लेबा फंगनते खुमदना पोपा पुंसीसु कने बोनबदा ई से अखना दान दरकानेदा जात बिजात खाइदरिदा कोई पुंसीसे गंजसन हाइना थोपिरबिबा तोबिरबिबा पुनमसे अखना पुन्ना सपोर्ट तोबिबम थोई थौरमदुर कयारक हना ई दान तौख्रबा मियोइसिंगदा इकाई खुमनबा उत्पगलोना सर्टिफिकेट अमसुंग मेमेंटो खुसिनकी वन इंडिया फाउंडेशन न्यू दिल्ली ना सिंधुना थौरमसिगा मरी लेना फाउंडेशन असिगी वॉलंटियर कुनरोमना यूनाइटेड क्लब ऑर्गेनाइजेशन अमसुंग अपुनबा मैरा पाइबी लोक कैसामथोंगा पुन्न सिंधुना जेनिम्स ई दान तौबगी थौरम पांगथोकी कंगलैपाक न्यूज तेंगबांग लुपना ngasi जेनिम्स हॉस्पिटल की ब्लड बैंक का खुसमनरगा ई दान तौबगी केम अमा पांगथोकरे हरी थौरमदुर मियोइ कुन हेनमना ई दान तौकी राज्य की तोंगान तोंगान मफम सिंह हांगलिबा रिलीफ कैंप सिंह ngasijo माइके क्यादगी मतेंग पांगनरकली लांजिंग अचौबा मखा लेकाई याइफल लमजिंग क्लब अमसुंग मैरा पाइबिना फयेंगी खारम खुनौदा हांगलिबा रिलीफ कैंप द सेल की मतेंग पांगख्रे ब्रह्मपुर नाहाबम वुमेन्स वेलफेयर एसोसिएशन ना तोंगान तोंगान मफम सिंह हांगलिबा रिलीफ कैंप सिंह द तेंगबांग पोलम सिंह खुसिनकरे असम द लेबा मितै पुकै लुप लखीपुर अमदी अथौबा निंगसिंग लुपना ngasi सुगुनु अमसुंग मोइरांग द हांगलिबा तोंगान तोंगान बा रिलीफ कैंप सिंह द तेंगबांगी पोलम सिंह खुसिनकरे Relief for the Conflict Victims of Manipur 2023 na tengbang pibagi thauram numit mari ni chupna chathagani hari apunba maira paibi loop Golaghat District Committee All Assam Manipuri Students Union Golaghat Manipur Sahitya Parishad Golaghat amadi Golaghat jila gi manungda leiba kulsing Naugjan Borpathar Sarupathar Uriamghat Lakhinagar gi miyoi singna rises da hangliba tongan tongan ba relief camps na ser gi tengbang pangkre All Manipur United Club Organization amukonaga Pundana Siangkiba Committee on Present Issues of Manipur ki Kuthangda CRPF Sports Meeting Group na irang asida awaba nanglaba miyoisingda mateng oinaba sel oina lupa lakh ama lising kuntrani pangi tengbang pikre senpam aduna nomada sangdaba yadaba polam sing leiduna ngasi tongan tongan ba relief camp singda mateng pangki Asam ki kasar amasung Lakhipur gi lakpa maite pukai lup amadi athoba ningsing lup na relief camp singda mateng pangkre hari Kaksing jila gi Lapupa Tera Maira Paibi Imai Ibel Singna Wakat Mipam Chathakre Manipur NRC Chanhalu Aikoi Santi Pami Haibana Singba Kholauk Sing Lauki Kaksing jila gi Manung Chamba Pangal Tabi gi Apunba Maira Paibina Rises the Tokiba Irang Maram Oduna Laikidaba Miyoi Singidamak Minute Ani 2 minute leptuna Awaba Pongtokre Hari Kiamgai Maike the Labor Club Taruk Amadi Maira Paibi Singi Apunba Loop Amad Oriba Peace and Integrity Committee Kiamgai na Susinduna ngasi Kansipuragi Langtabal Phawa Human Sen Semduna Wakat Kongjang Changsingki Rises Toliba Tangdu Laita the Pibam Asigi Matangda All Kongba Road United Club Organization Sinduna Miangi Mipam Amangasi Kongba Ketri Lekai Community Hall Pangtokre Mipamaduda Manipur Bidan Sabagi Akano Mipam Amakogduna MLA Singi Oiba Sabsaba Pirep Kendra Sakar Kanganamba Yauna Tongan Tongan Warep Nipan Loki Di Kanglai Sinta Sengat Loop Singjamai Bazarna Mukhyamantri Nongthomam Biren Singda Memorandum ama pisunduna Rises the Housing Tolibi Irang Atumatamda Miamna Yanaba Warusin ama Purakadabani Hari Central Security Force na matong marang kangdana misang miyam da tear gas mobom kapsin bagi thong yaning di haina nupi singi apun bayai pa lupna kangalakli Sahi kuding ki pangthok na bagum kumsi sahi kang singba ratha jatra gi thoram lagli ba leba popa numita pangthok lagani adumoi namak siri siri govindas gi kang sing bagi thoram di leba ki hoksik oriba irang asigi yenglaga kang sing bagi thoram pangthok laroi adumoi namak lai gi thoram sing mandir da kaidana pangthokani haina siri siri govindas gi temple board ki cherola mana hairi Naga Students Union Chandelna Jila Asida Ingna Chikna Ladiba Asida Jati Kanglu Singbu Tagat Pongdorokli Cherola Madalup Asin Hai Matung Tarakpadu Asigumba Santi Asi Makatana Laina Bahona Gadabani Amadi Kanagumba Sangstan Nataga Lanai Singna Ingna Chikna Laminerbe Mio Singbu Apan Bapida Naba Honagadabani Rises the Housing Oriba Charang Bapim Asida Miamna Hingsagi Tabak Satabidanaba Rongmai Naga Council Manipur Longmai Luangliang Inpui Naga Union Amasung Atay CSO Singna Apil Torli Serola Madalup Asin Hai Kanagumba Sangstan Nataga Lanai Musingna Yakai Tingai Bigi Tabak Yari Bamakai Sator Roidabani Aroibada Maroiba Pau Rises the Housing Toliba Irang Asi Atuba Matamda Loisin Hanabagi Damak Pradhan Mantri the Taknarunaba MLA Sing Delhi Pangkre Manipur Leba Tongan Tongamba Luptara Mangana Puna Sahi Togduna United Nations Amadi Masiga Saminariba Agency Sing the Housing Oriba Irang Asigi Matangda Memorandum Pisin Kre Imphal West amasung Imphal East dilagi oina hayeng ayuk pung mga degi taramathoi phawa curfew komtok kani Bishnupur jilagi oina hayeng curfew komtok loi Rises the Labor School singi kalen suti tha sigi taramapan phawa makhata na sangdokre amasung give blood
गिव प्लाज्मा शेयर लाइफ शेयर ऑप्शन हाइब हिरमदा मालेमगी ई दान तब नुमित असि लेबाक सिनबा थुंगदा पांगथोकली पाव लोजरे।